ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯟꯅꯥꯎ ꯑꯃꯗꯤ ꯏꯆꯜ-ꯏꯆꯦ ꯑꯃꯗꯤ ꯏꯃꯥ ꯏꯕꯦꯜ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯅ ꯏꯀꯥꯏ ꯈꯨꯝꯅꯅ ꯅꯣꯛꯄ ꯎꯠꯆꯔꯤ꯫ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯑꯄꯪꯕ ꯅꯆꯥꯅꯤ ꯅꯅꯥꯎꯅꯤ ꯈꯟꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯑꯩꯅ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯍꯥꯏꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯉꯔꯥꯡꯒꯤ ꯗꯦꯠ 29ꯗ ꯐꯝꯈꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯈꯜꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯇꯪꯗꯨ ꯂꯩꯇꯥꯗꯅ ꯂꯩꯔꯤꯕ ꯄꯣꯠ ꯑꯁꯦ ꯁꯤ ꯐꯅꯕ ꯑꯣꯔ ꯇꯪꯗꯨ ꯂꯩꯇꯥꯅꯕ ꯋꯥꯍꯩ ꯃꯌꯥꯝ ꯈꯟꯅꯖꯔꯛꯀꯗ꯭ꯔꯥ ꯑꯣꯔ ꯌꯥꯝ ꯄꯣꯖꯤꯇꯤꯚ ꯔꯦꯁꯄꯣꯟꯁ ꯑꯃ ꯂꯥꯛꯀꯗ꯭ꯔꯥꯅ ꯈꯟꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯗꯨꯒꯤ ꯇꯥꯏꯌꯣꯟꯅꯕꯗ ꯍꯥꯏꯇꯥꯔꯦ, ꯑꯗꯨꯒꯤ ꯇꯥꯏꯌꯣꯟꯅꯕꯗ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯥꯏꯔꯦꯅ ꯍꯥꯏ꯫ ꯀꯩꯗꯧꯕꯩ ꯀꯥꯏꯗꯣꯏꯅꯣꯕ? ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯥꯎꯗ ꯍꯥꯏꯔꯛꯑꯦ ꯀꯣꯡꯒ꯭ꯔꯦꯁꯅ ꯑꯗꯨ ꯇꯧꯕꯒꯤ ꯀꯥꯏꯕꯅꯤ, ꯈꯟꯅꯒꯗꯕ ꯋꯥ ꯃꯌꯥꯝ ꯀꯥꯏꯍꯜꯂꯦꯅ ꯍꯥꯏꯌꯦ꯫ ꯅꯦꯛꯁꯇ ꯀꯩꯗꯧꯕ? ꯀꯣꯡꯒ꯭ꯔꯦꯁꯅ ꯑꯃꯨꯛ ꯍꯥꯏꯌꯦ BJPꯅ ꯈꯟꯅꯁꯤ ꯌꯥꯗꯕꯅꯦꯅ꯫ ꯖꯁ ꯁꯤꯒꯤ ꯏꯔꯥꯡꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯀꯣ ꯖꯁ ꯚꯣꯠꯀꯤ ꯄ꯭ꯔꯣꯄꯥꯒꯦꯟꯗꯥ ꯇꯣꯛꯄꯤꯔꯣꯕ꯫ ꯖꯁ ꯀꯣꯡꯒ꯭ꯔꯦꯁꯅ ꯍꯥꯏꯕꯅꯤ, BJPꯅ ꯍꯥꯏꯕꯅꯤ, ꯂꯣꯏ ꯇꯣꯛꯄꯤꯔꯣꯕ꯫ ꯑꯗꯨꯕꯨ ꯀꯩꯗꯧꯕ? ꯍꯧꯖꯤꯛ ꯁꯔꯀꯥꯔ ꯄꯥꯏꯕꯤꯔꯤꯕ BJPꯅ ꯑꯣꯏꯕꯅꯤꯅ ꯀꯩꯗꯧꯕ? ꯑꯩꯈꯣꯏꯒꯤꯗꯤ BJPꯗ ꯍꯥꯏꯐꯝ ꯊꯣꯛꯄ ꯇꯥꯕꯅꯤ, ꯍꯥꯏꯕ ꯇꯥꯕꯅꯤ꯫ ꯅꯣꯏꯅ ꯏꯔꯥꯡꯁꯤ ꯅꯦꯝꯍꯟꯕꯤꯔꯣ, ꯁꯥꯟꯇꯤ ꯂꯩꯍꯟꯕꯤꯔꯣꯅ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯍꯥꯏꯐꯝ ꯊꯣꯛꯄ ꯍꯥꯏꯔꯦ꯫ BJPꯅ ꯑꯩꯈꯣꯏ ꯉꯥꯛꯄ ꯁꯦꯝꯕꯤꯕ ꯉꯝꯃꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯀꯩꯗꯧꯗꯣꯏꯅꯣ ꯁꯨꯃꯥꯏꯅ ꯂꯩꯔꯒ? ꯑꯝꯇ ꯍꯥꯏꯕꯤꯌꯨꯅꯦ, ꯀꯩꯗꯧꯗꯣꯏꯅꯣꯕ ꯑꯩꯈꯣꯏꯁꯦ? ꯑꯩꯈꯣꯏꯒꯤ ꯌꯨꯝ, ꯑꯗꯒꯤ ꯂꯝ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯦ, ꯑꯗꯩꯗꯤ ꯊꯨꯒꯥꯏꯕ ꯌꯥꯕ ꯊꯨꯒꯥꯏꯈ꯭ꯔꯦ, ꯑꯃ ꯇꯧꯕ ꯌꯥꯕ ꯂꯣꯏ ꯇꯧꯈ꯭ꯔꯦ꯫ ꯑꯗꯨꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯩꯗꯧꯗꯣꯏꯅꯣꯕ? ꯃꯣꯏꯅ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕ꯭ꯔꯥꯁꯨ ꯁꯦꯟꯕꯤꯗꯦ, ꯁꯦꯟꯇ꯭ꯔꯦꯜ ꯑꯥꯔꯝ ꯄꯨꯂꯤꯁ ꯃꯌꯥꯝꯅꯁꯨ ꯀꯩꯗꯧꯕ? ꯉꯥꯛꯄꯤ ꯁꯦꯟꯕꯤꯅꯦꯅ ꯁꯦꯟꯕꯤꯗꯦ꯫ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯑꯃꯨꯛ ꯀꯩꯗꯧꯏ? ꯑꯗꯨꯝ ꯇꯧꯗꯦ, ꯆꯞ ꯃꯥꯟꯅꯩ ꯍꯥꯃꯨ꯫ ꯑꯁꯨꯛ ꯁꯥꯡꯕ ꯊꯥ 4 ꯐꯥꯔꯛꯀꯗꯧꯔꯕꯁꯤꯐꯥꯎꯗ ꯀꯩꯗꯧꯕ? ꯒꯚꯔꯟꯃꯦꯟꯠꯅ ꯉꯁꯤꯐꯥꯎꯕ ꯑꯦꯛꯁꯟ ꯑꯃꯐꯥꯎ ꯂꯧꯈꯠꯄ ꯉꯝꯗꯕꯁꯦ ꯑꯩ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗ ꯀꯣꯏꯁꯟꯁꯦ ꯍꯪꯅꯤꯡꯉꯦꯕ꯫ ꯀꯔꯤꯒꯤꯗꯃꯛ ꯉꯝꯗꯕꯅꯣꯅ? ꯅꯠꯇ꯭ꯔꯒꯅ ꯒꯚꯔꯟꯃꯦꯟꯠꯁꯦ ꯌꯥꯝ ꯁꯣꯠꯂꯕ꯭ꯔꯥ? ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯉꯝꯃꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒꯅ ꯃꯣꯏꯒꯤ ꯃꯊꯛꯇ ꯀꯩꯁꯨ ꯇꯧꯕ ꯉꯝꯗ꯭ꯔꯕ꯭ꯔꯥ? ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯄꯦꯟꯗꯕꯒꯤꯅꯤꯀꯣ ꯑꯩꯅ ꯍꯥꯏꯖꯔꯛꯏꯁꯦ꯫ ꯑꯗꯨꯒ ꯀꯩꯗꯧꯕ? ꯍꯧꯖꯤꯛ ꯑꯣꯜꯋꯦꯁ ꯇꯥꯏꯝ ꯀꯥꯔꯐ꯭ꯌꯨꯁꯦ ꯀꯩꯗꯧꯗꯣꯏꯅꯣ? ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯀꯥꯔꯐ꯭ꯌꯨ ꯊꯝꯕ ꯀꯩꯗꯧꯗꯣꯏꯅꯣ? ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯏꯔꯥꯡ ꯂꯩꯇꯦꯀꯣ꯫ ꯏꯝꯐꯥꯜ ꯏꯁ, ꯋꯦꯁ, ꯊꯧꯕꯥꯜ, ꯀꯛꯆꯤꯡ, ꯕꯤꯁꯦꯝꯄꯨꯔ ꯍꯥꯏ ꯀꯥꯔꯐ꯭ꯌꯨꯁꯦ꯫ ꯀꯩꯗꯧꯗꯣꯏꯅꯣ ꯑꯗꯨ ꯀꯥꯔꯐ꯭ꯌꯨ ꯊꯝꯃꯒ? ꯆꯤꯡꯗꯗꯤ ꯀꯩꯁꯨ ꯇꯧꯕ ꯉꯝꯗꯦ꯫ ꯈꯜꯂꯨꯅꯦ ꯑꯝꯇ꯫ ꯑꯩꯈꯣই ꯅꯨꯡꯉꯥꯏꯅ ꯂꯩꯒꯗ꯭ꯔꯥ? ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ? ꯅꯨꯡꯉꯥꯏꯕ ꯌꯥꯝ ꯄꯥꯝꯕꯒꯤ ꯋꯥꯁꯨ ꯅꯠꯇꯦ꯫ ꯇꯧꯔꯤꯕ ꯀꯟꯗꯤꯁꯟꯁꯦ ꯈꯤꯇꯪ ꯈꯪꯕꯤꯌꯣꯕ꯫ ꯗꯤꯁꯇ꯭ꯔꯤꯛ 5ꯁꯦ ꯈꯛꯇꯪ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯒꯚꯔꯟꯃꯦꯟꯠꯅ ꯆꯂꯥꯏꯔ ꯂꯩꯔꯕ꯭ꯔꯥ? ꯆꯤꯡꯗꯗꯤ ꯀꯩꯁꯨ ꯇꯧꯕ ꯉꯝꯗ꯭ꯔꯕ꯭ꯔꯥ? ꯆꯤꯡꯗ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯏꯔꯥꯡ ꯀꯩꯗꯧꯔꯤꯕ ꯃꯌꯥꯝꯁꯤꯗꯗꯤ ꯑꯃꯠꯇ ꯇꯧꯗꯦ꯫ ꯇꯝꯄꯥꯛꯇ ꯑꯩꯈꯣꯏꯅ ꯀꯩꯗꯧꯕ? ꯀꯨꯀꯤꯅ ꯑꯩꯈꯣꯏꯗ ꯂꯥꯟ ꯍꯧꯔꯦ, ꯂꯥꯟ ꯇꯥꯔꯦ, ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯌꯥꯝ ꯍꯥꯠꯂꯦ꯫ ꯃꯩꯇꯩ ꯍꯥꯠꯂꯕ ꯀꯥꯟꯁꯤꯗ ꯀꯩꯗꯧꯕ? ꯑꯩꯈꯣꯏ ꯃꯩꯇꯩꯅ ꯀꯩꯗꯧꯕ? ꯂꯣꯀꯦꯜ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯅ ꯕꯪꯀꯔ ꯃꯆꯥ ꯁꯥꯔꯒ ꯉꯥꯛꯆꯕ ꯈꯣꯠꯆꯕ ꯃꯌꯥꯝꯗꯨꯗꯤ ꯑꯁꯥꯝ ꯔꯥꯏꯐꯜ ꯂꯥꯛꯑ ꯊꯨꯒꯥꯏꯕꯤꯌꯦꯕ꯫ ꯑꯗꯨꯕꯨ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯒꯤ ꯃꯌꯥꯝꯗꯨꯗꯤ ꯑꯁꯥꯝ ꯔꯥꯏꯐꯜ ꯃꯅꯨꯡꯗ ꯊꯨꯒꯥꯏꯗꯦꯕ꯫ ꯊꯨꯒꯥꯏꯗꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ, ꯊꯨꯒꯥꯏ꯫ ꯁꯔꯨꯛ 100ꯒꯤ ꯃꯅꯨꯡꯗ 1-2 ꯊꯨꯒꯥꯏꯕꯗꯨꯅ ꯄ꯭ꯔꯦꯁꯇ ꯍꯥꯞ ꯌꯥꯅꯕ ꯑꯗꯨ ꯀꯩꯗꯧꯗꯣꯏꯅꯣ? ꯈꯤꯇꯪ ꯈꯜꯂꯣꯕ꯫ ꯑꯗꯨꯒ ꯀꯩꯗꯧꯕ? ꯍꯧꯖꯤꯛ ꯏꯟꯇꯔꯅꯦꯠ ꯃꯌꯥꯝ ꯏꯟꯇꯔꯅꯦꯠ ꯊꯤꯡꯉ ꯀꯩꯗꯧꯗꯣꯏꯅꯣ? ꯕꯣꯔꯗ ꯕꯦꯡꯛ ꯊꯥꯔꯤ, ꯋꯥꯏꯐꯥꯏ ꯊꯥꯔꯤ, ꯑꯗꯨꯒ ꯀꯩꯗꯧꯕ? ꯅꯍꯥꯟ ꯄꯥꯎꯗ ꯍꯥꯏꯈ꯭ꯔꯦ ꯒꯚꯔꯟꯃꯦꯟꯠꯒꯤ ꯑꯦꯝꯄ꯭ꯂꯣꯌꯔ ꯈꯔꯒꯤꯗꯤ ꯅꯦꯠ ꯌꯥꯔꯅꯤꯅ꯫ ꯀꯩꯗꯧꯗꯣꯏꯅꯣ ꯃꯣꯏꯅ? ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯐ꯭ꯌꯨꯆꯔ ꯄꯤꯂꯔ ꯑꯣꯏꯔꯤꯕ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡꯁꯤꯅ ꯀꯩꯗꯧꯕ? ꯍꯧꯖꯤꯛ ꯃꯄꯥꯟ ꯂꯝꯗ ꯊꯕꯛ ꯇꯧꯅꯤꯡꯕ, ꯃꯄꯥꯟ ꯂꯝꯗ ꯂꯥꯏꯔꯤꯛ ꯇꯝꯅꯤꯡꯕ, ꯑꯦꯗꯃꯤꯁꯟ ꯇꯧꯅꯤꯡꯕ, ꯑꯣꯟꯂꯥꯏꯟꯒꯤ ꯃꯌꯥꯝꯁꯦ ꯐ꯭रीडꯝ ꯐꯪꯉꯛꯇ꯭ꯔ ꯃꯇꯝꯗ ꯀꯩꯗꯧꯗꯣꯏꯅꯣ? ꯃꯥꯡꯖꯕꯒꯤ ꯃꯥꯡꯖꯕ ꯉꯥꯛꯇꯅꯦ꯫ ꯂꯥꯟ ꯇꯧꯔ ꯏꯟꯇꯔꯅꯦꯠ ꯊꯤꯡꯉ ꯀꯩꯗꯧꯗꯣꯏꯅꯣꯕꯅꯤꯗ? ꯏꯟꯇꯔꯅꯦꯠꯁꯤꯃꯒ ꯑꯇꯣꯞꯄꯗ ꯍꯥꯡꯇꯣꯛꯄꯤꯌꯨ ꯍꯥꯏꯖꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ꯫ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯌꯨꯠ ꯑꯃ ꯑꯣꯏꯅ ꯍꯥꯏꯅꯤꯡꯉꯦ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄꯗ ꯀꯩꯗꯧꯕ? ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯏꯆꯤꯟ-ꯏꯅꯥꯎꯁꯤꯡ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯇꯨꯃꯤꯟꯅ ꯇꯨꯝꯃꯒ ꯂꯩꯈꯤꯗ꯭ꯔꯥ? ꯇꯨꯃꯤꯟꯅ ꯇꯨꯝꯃꯒ ꯆꯥꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯈꯤꯗ꯭ꯔꯥ? ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕꯤꯔꯤꯕ ꯏꯆꯤꯟ-ꯏꯅꯥꯎꯁꯤꯡꯁꯦ ꯊꯣꯛꯄꯤꯔꯛꯑꯣ꯫ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯐꯥꯎꯗ ꯆꯨꯔꯆꯥꯟꯄꯨꯔ ꯆꯪꯕ ꯉꯝꯗ꯭ꯔꯤꯕꯅꯣ? ꯑꯗꯨꯒ ꯀꯩꯗꯧꯕ? ꯀꯨꯀꯤ ꯃꯌꯥꯝꯅꯗꯤ ꯀꯩꯗꯧꯕ? ꯀꯪꯕꯥꯏ ꯅꯛꯁꯜꯂꯛꯏꯁꯦ, ꯇꯣꯔꯕꯨꯡ ꯕꯪꯒ꯭ꯂꯥ ꯑꯁꯥꯏꯐꯥꯎꯗ ꯑꯗꯨꯝ ꯇꯧꯔ ꯂꯩꯌꯦꯕ꯫ ꯑꯩꯈꯣꯏꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯑꯩꯒꯤ ꯂꯝꯗꯣ, ꯑꯩꯒꯤ ꯄꯇꯥꯗꯨꯗ ꯑꯩ ꯂꯩꯖꯒꯦ ꯍꯥꯏꯕꯗ ꯀꯩꯗꯧꯕꯩ ꯊꯤꯡꯉꯤꯅꯣꯕ? ꯊꯤꯡꯕꯤꯔꯅꯨ ꯍꯧꯖꯤꯛꯇꯤ꯫ ꯃꯌꯥꯝꯁꯨ ꯊꯣꯛꯄꯤꯔꯣ, ꯑꯩꯁꯨ ꯊꯣꯛꯂꯛꯀꯦꯕ꯫ ꯑꯉꯝꯕ ꯇꯧꯅꯔꯁꯦꯕ꯫ ꯃꯣꯏꯅ ꯁꯨꯝ ꯈꯨꯠ ꯊꯥꯒꯦ ꯍꯥꯏꯕ, ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯕꯗꯨꯗꯤ ꯑꯗꯨꯗꯤ ꯌꯥꯔꯣꯏ꯫ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯕꯗ ꯁꯤꯈꯤꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯉꯝꯕ ꯑꯃ ꯌꯦꯡꯅꯔ ꯁꯤꯈꯤꯕꯅ ꯐꯩꯌꯦꯕ꯫ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯃꯌꯥꯝꯗꯁꯨ ꯁꯣꯏ ꯂꯩꯔꯝꯒꯅꯤꯅ ꯈꯜꯂꯦ꯫ ꯌꯥꯝ ꯄꯦꯟꯗ꯭ꯔꯦ꯫ ꯃꯌꯥꯝ ꯇꯨꯃꯤꯟꯅ ꯂꯩꯕꯤꯔꯅꯨ꯫ ꯑꯩꯅ ꯍꯥꯏꯁꯦ ꯄ꯭ꯂꯤꯖ ꯃꯌꯥꯝ ꯊꯣꯛꯄꯤꯔꯛꯑꯣ꯫ ꯁꯤꯗꯤ
ꯊꯣꯛꯂꯛꯇ꯭ꯔꯒꯗꯤ ꯃꯌꯥꯝ ꯑꯩꯒꯤ ꯁꯔꯨꯛ ꯊꯨꯡꯗ꯭ꯔꯤ ꯑꯩꯒꯤ ꯁꯔꯨꯛ ꯌꯥꯎꯗ꯭ꯔꯤ ꯑꯩꯒꯤ ꯂꯩꯀꯥꯏ ꯌꯥꯎꯗ꯭ꯔꯤ ꯑꯩꯒꯤ ꯌꯨꯝ ꯌꯥꯎꯗ꯭ꯔꯤꯅ ꯃꯌꯥꯝ ꯂꯩꯕꯗꯨꯗꯤ ꯇꯧꯕꯤꯔꯅꯨ ꯍꯌꯦꯡ ꯑꯩꯒꯤ ꯌꯨꯝ ꯌꯥꯎꯔ ꯃꯇꯝꯗ ꯇꯥꯛꯁꯤ ꯁꯣꯜꯂꯒ ꯇꯣꯛꯒꯅꯤ ꯑꯁ ꯃꯇꯝꯗꯨꯗ ꯑꯩꯅ ꯇꯧꯖꯔꯝꯃꯗꯤꯅ ꯑꯩ ꯍꯥꯏꯁꯦ ꯀꯅꯥꯅꯣ ꯑꯩ ꯍꯥꯏꯁꯦ ꯑꯩꯕꯨꯅꯦ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗꯒꯤ ꯊꯣꯛꯄꯤꯔꯛꯑꯣ ꯃꯌꯥꯝ ꯃꯇꯝꯗꯨꯗ ꯈꯪꯒꯗꯕꯅꯦ ꯑꯗꯨꯒ ꯔꯦꯗꯤꯑꯣꯗ ꯇꯦꯂꯤꯚꯤꯖꯟꯗ ꯂꯥꯟ ꯏꯪꯉꯦ ꯁꯥꯟꯇꯤ ꯄꯣꯔꯛꯑꯦꯁꯦ ꯍꯣꯏ ꯈꯔ ꯃꯈꯩꯗꯤ ꯄꯣꯔꯛꯑꯝꯕ ꯌꯥꯏꯀꯣ ꯃꯇꯝ ꯃꯌꯥꯝ ꯇꯨꯃꯤꯟꯅ ꯂꯩꯔꯨꯔꯦ ꯉꯔꯥꯡ 29 ꯑꯣꯒꯁꯇ ꯑꯦꯁꯦꯝꯕ꯭ꯂꯤ ꯐꯝꯕ ꯅꯨꯃꯤꯠꯁꯤꯗꯐꯥꯎꯗ ꯅꯔꯥꯟ ꯁꯦꯟꯖꯥꯗ ꯅꯣꯡꯃꯩ ꯀꯥꯞꯅꯗꯅ ꯂꯧ ꯎꯕ ꯆꯪꯖꯔꯨꯕ ꯃꯤꯑꯣꯏ ꯑꯃ ꯅꯣꯡꯃꯩꯅ ꯄꯥꯟꯗꯅ ꯑꯣꯟ ꯃꯐꯝꯗꯨꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯒ ꯂꯩꯀꯥꯏꯒꯤ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯒ ꯅꯣꯡꯃꯩ ꯀꯥꯞꯅꯕꯗ ꯚꯣꯂꯨꯟꯇꯤꯌꯔꯁ ꯂꯩꯇꯕ ꯌꯥꯎꯕ ꯑꯁꯣꯛ ꯑꯄꯟꯕ ꯌꯥꯎꯋꯦ ꯑꯦꯁꯦꯝꯕ꯭ꯂꯤ ꯐꯝꯕ ꯅꯨꯃꯤꯠꯇꯅꯤꯀꯣ ꯁꯤꯗꯐꯥꯎꯗ ꯁꯔꯀꯥꯔꯅ ꯇꯨꯃꯤꯟꯅ ꯌꯦꯡ ꯂꯩꯔꯒꯗꯤ ꯁꯔꯀꯥꯔ ꯑꯃ ꯂꯩꯔꯤꯕꯒꯤ ꯀꯔꯤ ꯀꯥꯟꯅꯔꯤꯒꯦꯕ ꯁꯔꯀꯥꯔꯁꯤꯅ ꯁꯤꯁꯦ ꯂꯥꯛꯁꯟꯕ ꯉꯝꯗ꯭ꯔꯗꯤ ꯁꯤꯁꯨ ꯀꯣꯡꯒ꯭ꯔꯦꯁꯅ ꯂꯥꯛꯁꯟꯕ ꯉꯝꯗꯦ ꯍꯥꯏꯗꯣꯔꯤꯕ꯭ꯔꯕ ꯖꯁ ꯀꯣꯡꯒ꯭ꯔꯦꯁ ꯍꯧꯖꯤꯛ ꯁꯔꯀꯥꯔ ꯄꯥꯏꯗꯦꯀꯣ ꯑꯩ ꯀꯣꯡꯒ꯭ꯔꯦꯁ ꯅꯠꯇꯦ ꯕꯤꯖꯦꯄꯤꯒꯤ ꯑꯃꯒꯤ ꯋꯥꯔꯤ ꯂꯣꯏ ꯇꯣꯛꯄꯤꯈ꯭ꯔꯣ ꯃꯇꯥꯡꯁꯤꯗ ꯄꯣꯠꯀꯤ ꯋꯥꯔꯤ ꯇꯣꯛꯄꯤꯔꯣ ꯏꯔꯥꯡꯁꯦ ꯅꯦꯝꯍꯟꯕꯤꯔꯣ ꯍꯥꯏꯕꯅꯤ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯏꯔꯥꯡꯁꯦ ꯅꯦꯝꯍꯟꯕꯤꯔꯣ ꯉꯝꯃꯣꯏꯗꯣꯏ ꯑꯣꯏꯔꯒꯗꯤ ꯑꯣꯀꯦ ꯅꯁꯥꯅ ꯉꯝꯃꯣꯏꯅ ꯁꯤꯂꯦꯟꯗꯔ ꯇꯧꯕꯤꯔꯣ ꯁꯤꯂꯦꯟꯗꯔ ꯌꯥꯝ ꯄꯥꯝꯕꯩ ꯋꯥ ꯅꯠꯇꯦ ꯉꯝꯗ꯭ꯔꯗꯤ ꯀꯩꯗꯧꯅꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯔꯒꯦ ꯍꯥꯏꯕꯁꯨ ꯅꯣꯏꯅ ꯌꯥꯗꯕ ꯅꯣꯏꯅ ꯊꯤꯡꯉꯒ ꯊꯝꯕꯤꯕ ꯅꯣꯏꯅ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕ꯭ꯔꯥꯁꯨ ꯁꯦꯟꯕꯤꯗꯕ ꯉꯔꯥꯡꯃꯛꯇꯗ ꯇꯧꯔꯤꯗꯣ ꯌꯦꯡꯉꯨꯅꯦ BDF ꯄꯔꯁꯣꯅꯦꯜꯁꯤꯡꯅ ꯈꯨꯠ ꯍꯜꯂ ꯀꯥꯞꯄꯨꯕ ꯃꯇꯝꯗ ꯑꯥꯔꯃꯤꯁꯤꯡꯗꯨꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤꯡꯗꯨꯅ ꯀꯥꯞꯄ ꯌꯥꯔꯣꯏꯅ ꯊꯤꯡꯉꯤ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯄꯨꯂꯤꯁ ꯑꯗꯨꯒ MRIRB ꯃꯌꯥꯝꯁꯤꯕꯨ ꯑꯁꯥꯝ ꯔꯥꯏꯐꯜ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯑꯥꯔꯝ ꯐꯣꯔꯁ ꯃꯌꯥꯝꯅ ꯃꯣꯏꯒꯤ ꯃꯈꯥꯗ ꯂꯩꯔꯕ꯭ꯔꯕ ꯂꯥꯛꯏꯕ ꯁꯦꯟꯇ꯭ꯔꯦꯜ ꯑꯥꯔꯝ ꯐꯣꯔꯁ ꯃꯌꯥꯝꯗꯨꯗꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯁ꯭ꯇꯦꯠ ꯄꯨꯂꯤꯁꯀꯤ ꯑꯗꯨꯒ IRB ꯑꯃꯅ ꯒꯥꯏꯗ ꯇꯧꯕꯤꯔ ꯄꯨꯕꯤꯔꯀꯥꯟꯗ ꯀꯝꯕꯥꯏꯟ ꯇꯤꯝ ꯑꯣꯏꯅ ꯊꯕꯛ ꯇꯧꯒꯗꯧꯅꯦ ꯑꯗꯨꯕꯨ ꯃꯣꯏꯒꯤ ꯃꯈꯥꯗ ꯂꯩꯕ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏꯁꯦ ꯍꯣꯏ ꯑꯩꯅ ꯍꯥꯏꯈꯤꯕꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯕꯤꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯑꯩ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯄꯦꯟꯗꯕꯒꯤ ꯉꯔꯥꯡꯒꯤ ꯗꯦꯠ 29ꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤꯁꯦ ꯌꯥꯝ ꯐꯖꯕ ꯔꯦꯁꯄꯣꯟꯁ ꯑꯃ ꯂꯧꯕꯤꯔꯛꯑꯒ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯕ ꯄ꯭ꯔꯖꯥꯅ ꯋꯥꯔꯤꯕ ꯃꯌꯥꯝꯁꯦ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯕ ꯌꯥꯅꯕ ꯑꯃ ꯁꯤꯟꯕꯤꯔꯛꯀꯗ꯭ꯔꯥꯅ ꯌꯥꯝ ꯈꯟꯖꯔꯨꯕꯅꯤ ꯑꯗꯨꯕꯨ ꯄꯨꯔꯥ ꯇꯥꯏꯌꯣꯟꯅꯔꯦ ꯑꯄꯤꯜ ꯂꯥꯁ ꯑꯣꯏꯅ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝ ꯂꯩꯕꯒꯤ ꯃꯍꯨꯠ ꯊꯣꯛꯄꯤꯔꯛꯑꯣ ꯑꯩꯈꯣꯏ ꯂꯥꯟ ꯇꯧꯁꯦ ꯍꯥꯏꯕ ꯅꯠꯇꯦ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕ ꯑꯩꯈꯣꯏ ꯃꯁꯦꯟ ꯉꯥꯛꯃꯤꯟꯅꯔꯁꯦ ꯍꯥꯏꯕꯅꯦ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯃꯌꯥꯝ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ